ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯀꯥꯂꯦꯟꯒꯤ ꯇꯔꯥꯍꯨꯝꯗꯣꯏꯅꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡ 21 ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯣꯟꯗꯣꯡꯕꯝ ꯁꯥꯒꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯔꯦꯟꯗꯧꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯏꯀꯧꯈꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯑꯩꯈꯣꯏꯒꯤꯁꯤꯗ ꯏꯃꯥ ꯃꯥꯏꯕꯤꯁꯤꯡ ꯑꯗꯩ ꯏꯌꯥꯝꯕꯁꯤꯡ ꯃꯌꯥꯝꯅ ꯔꯥꯖꯧꯁꯤꯡ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯍꯧꯖꯤꯛ ꯑꯊꯦꯟꯄꯣꯠ ꯀꯥꯅꯔꯛꯄ ꯁꯔꯦꯡ ꯁꯦꯟꯅꯅꯕ ꯁꯤ ꯂꯩꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯊꯦꯟꯄꯣꯠ ꯃꯌꯥꯝ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯀꯠꯄ ꯂꯥꯛꯅꯔꯦ꯫ ꯍꯧꯖꯤꯛꯁꯦ ꯏꯖꯧ ꯏꯕꯥꯅꯤ ꯌꯥꯏꯐꯧ ꯕꯖꯥꯔ ꯌꯧꯁꯜꯂꯦ꯫ ꯊꯥꯡ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ꯫ ꯊꯥꯡ ꯑꯃ ꯀꯟꯅ ꯁꯤꯗ ꯏꯕꯣꯛꯁꯤꯅ ꯊꯤꯕꯤꯕꯅꯦ꯫ ꯊꯥꯡꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯊꯤꯔꯤ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯁꯤꯗ꯫ ꯊꯥꯡ ꯂꯩꯔꯝꯗ꯭ꯔꯦ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯧꯕꯥꯜ ꯂꯣꯝꯗ ꯂꯥꯛꯑꯦ ꯏꯖꯧ ꯏꯕꯥꯅꯤꯁꯦ꯫ ꯌꯥꯏꯔꯤꯄꯣꯛ ꯆꯠꯂꯝꯕꯅꯤ, ꯌꯥꯏꯔꯤꯄꯣꯛꯇ ꯍꯧꯖꯤꯛ ꯊꯥꯡꯗꯣ ꯐꯪꯗꯕꯗꯒꯤ ꯄꯥꯎꯇꯦꯟ ꯌꯧꯁꯜꯂꯦ꯫ ꯊꯧꯕꯥꯜꯗ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯏꯖꯧꯅ ꯊꯧꯔꯤ꯫ ꯑꯃꯨꯛ ꯉꯜꯂꯤꯕꯅꯤꯅ ꯃꯤ ꯊꯣꯛꯇꯦ꯫ ꯄꯨꯡꯕꯨꯗꯤ 9 ꯍꯦꯜꯂꯦ꯫ ꯑꯗꯣ ꯂꯥꯏꯒꯤ ꯊꯥꯡ ꯌꯦꯡꯒꯦꯅ ꯊꯣꯛꯂꯛꯄꯅꯦ꯫ ꯊꯧꯕꯥꯜꯗ ꯁꯤꯗ ꯑꯃ ꯍꯥꯡꯉꯝꯃꯦ, ꯌꯦꯡꯒꯦ꯫ ꯃꯤ ꯊꯣꯛꯅꯗꯦ꯫ ꯍꯣꯏ, ꯈꯥꯡ ꯉꯥꯟꯕꯒꯤ ꯑꯣꯏꯕ ꯊꯥꯡꯁꯤ꯫ ꯑꯣꯀꯦ, ꯁꯤ ꯕꯣꯛꯁꯤꯗ ꯌꯥꯎꯔꯝꯃꯦ, ꯌꯦꯡꯉꯒꯦ꯫ ꯍꯧꯖꯤꯛ ꯊꯥꯡ ꯂꯧꯔꯨꯕ ꯍꯜꯂꯦ꯫ ꯏꯖꯧ ꯏꯕꯥꯅꯤ ꯆꯪꯁꯤꯜꯂꯦ꯫ ꯐꯅꯌꯥꯝ ꯂꯩꯔꯝꯃꯦ꯫ ꯃꯌꯥꯝꯁꯨ ꯐꯝꯕ ꯉꯥꯏꯅꯔꯤ꯫ ꯌꯥꯝ ꯐꯖꯔꯦꯅꯦ, ꯌꯥꯝ ꯐꯖꯔꯦ ꯍꯟꯇꯣ꯫ ꯂꯥꯎ ꯍꯧꯔꯒ ꯇꯧꯔꯦ꯫ ꯂꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯌꯦꯟꯅꯅꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯄꯤꯛꯑꯞꯇ ꯍꯥꯏꯈ꯭ꯔꯕꯅꯦ, ꯇꯥꯏꯟꯁꯦ ꯃꯣꯏꯅ ꯃꯤꯡ ꯊꯥꯔꯒ ꯀꯣꯝꯄꯥꯛꯇ ꯅꯞꯄꯤꯔ? ꯑꯗꯣ ꯑꯩꯗꯤ ꯅꯞꯍꯧꯗ꯭ꯔꯦ꯫ ꯅꯞꯁꯟꯁꯦ ꯑꯩꯈꯣꯏꯁꯦ ꯂꯣꯀꯦꯁꯟ ꯁꯤꯗ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯁꯦ ꯁꯪꯂꯦꯟꯁꯦ ꯁꯤꯗ ꯂꯩꯔꯦ꯫
ꯀꯣꯏꯔ ꯈꯣꯡꯖꯤꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯨꯟꯗꯣꯡꯕꯝꯒꯤ ꯁꯥꯒꯩꯒꯤ ꯄꯣꯛꯄ ꯀꯣꯏꯔꯝꯕꯝꯁꯦ ꯁꯤꯒꯤ ꯊꯣꯡꯖꯥꯎꯁꯦ ꯁꯤꯁꯤꯒꯤ ꯃꯅꯥꯛꯇ ꯁꯣꯝ ꯂꯥꯟꯊꯣꯛꯈ꯭ꯔꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯡꯈꯦꯝ ꯇꯥꯒꯗꯣꯏꯅꯦ ꯅꯞꯄ ꯂꯩ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯊꯣꯡꯂꯦꯟꯒꯁꯦ ꯂꯥꯏꯔ ꯈꯣꯠꯄ ꯂꯩꯔꯦ ꯅꯣꯡ ꯈꯤꯛꯄ ꯍꯧꯔꯛꯑꯦꯅꯦ ꯍꯧꯖꯤꯛ ꯂꯥꯏ ꯂꯧꯈꯠꯂꯝꯗꯥꯏꯁꯤꯗ ꯊꯣꯛꯄꯒꯤ ꯇꯥꯏꯃꯤꯡ ꯍꯥꯏꯕꯗꯨꯅꯤꯍꯦ ꯂꯥꯏ ꯂꯧꯈꯠꯄ ꯍꯜꯂꯦ ꯍꯧꯖꯤꯛ ꯏꯆꯧ ꯈꯔ ꯆꯪꯁꯤꯜꯂꯣꯅꯦ ꯂꯥꯏꯃꯥꯡꯗ ꯂꯥꯏꯃꯥꯡ ꯆꯪꯁꯤꯜꯂꯤꯁꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯒꯤ ꯃꯅꯝꯁꯨ ꯐꯖꯔꯦ ꯁꯤꯗ ꯉꯥ ꯊꯣꯡꯕꯅꯤ ꯁꯤꯗꯁꯨ ꯉꯥ ꯊꯣꯡꯕ ꯌꯥꯎꯔꯤ ꯁꯤꯗꯁꯨ ꯉꯥ ꯊꯣꯡꯕ ꯌꯥꯎꯔꯤ ꯁꯣꯝꯗꯁꯨ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯁꯇꯔꯁꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯒꯤ ꯂꯥꯏ ꯈꯣꯏꯔꯝꯃꯨꯔꯦ ꯀꯣ ꯕꯥꯕ ꯈꯣꯏꯔꯝꯃꯤꯟꯅꯔꯦ ꯀꯣ ꯇꯨꯅꯦ ꯑꯩ ꯇꯨꯗꯣꯔꯦ ꯑꯩꯈꯣꯏ ꯈꯣꯏꯔꯝꯃꯤꯀꯥꯟꯗ ꯅꯝꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯩ ꯏꯕꯥꯅꯤ ꯍꯜꯂꯦ ꯍꯥꯏ ꯇꯧꯔꯣ ꯌꯦꯡꯈꯠꯂꯣ ꯁꯤꯗ ꯌꯦꯡꯉꯣ ꯍꯥꯏ ꯁꯤꯗ ꯌꯦꯡꯉꯣ ꯁꯥꯏꯗ ꯍꯥꯏ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯊꯝꯖꯔꯒꯦ ꯕꯥꯏ ꯕꯥꯏ